Ngasigi topic haudringai ngarang ta thengnarakiba yamna interesting oiba term amakha hana share tawjage. Television amadi movie personalities, celebrities amadi social media influencers toina urakpadagi makhoisi akhoigi imanabi amagum faurakpa naknaba mini haina khalakpasi akhoi loinamakna khanglaba experience amakhakne. Masigi wakhalna sagachaba mari asibu parasocial relationship haidana khangnai. Masi akhoina masa khangdana koibe hehek haina ba aduni. Fare ngasigi topic lomda muk mai onsilasi. Doctor sing na makhoigi Hippocratic oath lauribasi mi kanam tabu sokadaba kaigadaba thabak tawdanabani. Adubu ana layenggi puari fakatuna thiruragadi masigi niyam sing ngaklamdabagi khudam kaya ama uba fangane. Yam ngalingai matamdagi anaba fahnaba China koknaba upai makhal makha kaya try tawduna lakhi. Hairiba kaya dugi manung hojik aikhoina handuna yenglubada yamna ngakpa yam chawkhatlamde yamna tamthirami haina khalhangadaba kaya ama yauri. Adubu khwaidigi jugo chadre hariba ana layeng pathap singduna khangminassi kaya dudagi aikhoi ngasigi modern medicine silakhibane. Ngasigi video sida matam amagi afabani haina chatnaramba layeng makhal 15 gi maramda khangminassi. Ahanbada churup thakpa hidak manada yauriba nicotine ko chemical si haksel da sohali haiba ngasidi aikhoi loinamak na khangnare. Churup thakpa natragana zarda chabagi chang hanthanaba haidana upu natragana kautaduda sathi ba image fawba haple. Adubu 19 amadi 20th century dadi maikho sizinabasi nungainaba nisa sananaba khakinatana anaba kaya layeng mangami haina khanarame. Khudam oina churup thakpasi asthma, hay fever khanawgi anaba kaya fanbatanatana sor manam namthiba kokhali haidana thajanarame. Anisubada heroin Haurakpadadi heroin si morphine gumba drug makhaldi oiba morphine gumnadi laichu gandaba hidak amani haidana puthokibane. Adubu asengpadadi heroin si pura tayonaba oiramkhi. Morphine dagi saruk aniraki chang hena kanba potsak asi lok khuba khwangnaba amadi tumba yadaba fanaba thanarame. 1898 tagi 1910 faw manung masigi cough syrup si non addictive morphine substitute haibadi laichu gandaba morphine gi mahutni haidana kaithel da yolokpana khwaidagi laichu hankhiba hidak makhal ama oirakhi. Ahum subada Kellogg's ki cornflakes maming leraba breakfast cereal Kellogg's cornflakes puthoklamba nupa JH Kellogg doctor ama oibatanatana health activist amasu oirame. Adubu cornflakes si ahanbadadi masturbation tawningba hanthanaba puthokibani haibisi adom hana khangbibra. 19th century dadi masturbation si yam fattaba papni hakchangda su sokhanbi haidana khanarame. Dr. Kellogg na masigi fatraba hainabisi afaba chinjak chabana kokhangani khandana cornflakes puthokibani. Mari subada Lobotomy 20th century horakpa adwaida pukning wakhalgi ana layeng pathap makhal fazana leiramde matamduda thang thaduna chathaba lobotomy koba procedure amakhak puthorakhi. Lobotomy haribasida surgeon amana mood disorder natragana schizophrenia gi chaitheng khangliba mioi adugi brain gi saruk khara lokthokane. Masina anaba singdubu fahanbibagi mahut yamna akaiba oina thokhanbikhi thawai mangnabasu kaya ama yaukhi. Lobotomy si kanai haina lana sandoknarakhiba amadi kanna promote tawnakhibana maram oiduna yam paktak chatnakhi. Kona thangda masi yamna fataba migi punsi manghanbibani khangnarakhibani. Ngasidi lobotomy si medical history da khwaidigi jugot chadaba ikainingai oiba amani haina longnei. Manga subada Pyrotherapy syphilis ko bayamna sathiba haktin nabadagi longnaba bacteria na thohanba infection amakhak lei. 20th century horakpa matamda masigi miyam hatkanba anabasi fahnabani haidana midu thawaina malaria na halame. Masi patient to the khutsemgi oiba leho tawhanduna masa sagat hanba pyrotherapy gi manung chalame. Malaria na halaba mioi dugi hakchang sagat paduna asaba khangba ngamdaba syphilis bacteria hatu ei hai. Masi khara faudi syphilis na ba fahanba ngamlagaso Pyrotherapy tawkhiba mi chada 15 de malaria na duna sikhi. Taruk subada Asiba well amagi manungda famba 19th century matamda tang chikpagi leina makhal rheumatism layeng nabagi khwaidagi afaba treatment amakhak Australia da chatnarame. Yu fazana ngauraba rheumatism nawa nupa amana asiba well amagi manungda pung khara kunduna leirui. Masigi matungdagi magi anabadu loinamak fakhi haidana haikhi. Sidagi yam hangoiningai oiraba layeng chatnabi makhal si horakhibane. Pumtharakliba sajau dugi manungda pung 30 muk leiragadi hakchang chikpa naba tha 12 mukti kokhalli haidana thajanarame. Taret subada Radium Water hojik matamsi energy drink na kaithel amadi grocery store da sausare. Adubu energy drink thakpagi trend masigi chatnabi se chahi chama mukki mamangdagi leirakhibane. Ngasigi energy drink singda hakchang tekhatnaba namna hapnaribasi caffeine amadi taurin ne. Adubu matamdudadi radium hariba yamna khudong thinangai oiba cancer na hanba pochaksi oina hapnarame. Masigi khwaidigi jugochadaba khudam amani Raditor. Raditor si isingde ichamchamna radium tumhanduna semba khaktane
Hakchang fanaba Radium Water thaknubadagi even buyers ko banupa amakhak chairung pulap kelaktuna yam sihaidaba mongda sikhi. Nipan subada asibadagi semba hidak chahi cha kaya dagi 1890s matam aduai fau miyoi bagi hakchang saruk hidak langthak sembada sizinarame matang sida karamba hakchang gi sarukno soidana khangmininglamgane sizinnaramdaba amata laite haiba fau yai khudam oina miyoi bagi liver na epilepsy haidi sarai hoba fahanli khanarame adubu khwaidagi kaman oina sizinarambade e thaugi saruk saru amadi tongsane 16th amadi 17th century dadi asibadagi semba corpse medicine yamna thanarame matamduda khwaidagi pamnarambade lonna huralaga pusilakpa Egyptian mummy sing makum tana takhairaga hidak oina sizinaba asine masine epilepsy apom atang khebatpa amadi e hathabana chingbasing fai khanarame mapan subada e chathankhiba bloodletting singli khajik lenthatlaga e thohankhibase chahi lising ahum mamang Egyptagi hodorakhibane masigi procedure si mayai arab juki Europe ta smallpox epilepsy amadi plague fahnaba sizinarame ngasi su mafam kharadadi adumak bloodletting tawnai haire e thohan basina hakchang sonthahalle siba fau yai adubu haksel da thoina kanaba pibide haidena 19th century doctor singna yana rakhibane masina blood pressure hanthalakpa infection amadi anemia fawba na hanbiba yai Tarasubada uchi asiba taiba China pangthahanaba painkiller puthorktringai matamdade makhal makhagi angakpa pambai sing sizinarame aduguma yamna mathong chadab hidak makhal ama Egyptian singi marakta chatnarame ya chikpa fahnabani haidana uchi asiba ma fazana metlaga molom oina achikpa yaduda thomnarami hai anabadudi karisu fahanba ngamlamde adugi mahud asiba uchi dudagi atopa infection kaya ama nahalame Taramathoi subada lai kakthatpa mouth cancer gumba aruba laina narakpa matamda laigi sarukhara surgery tawduna lawthokpa asibu hemiglosectomy haidana khangnei adubu 18th amadi 19th century de leramba wangangbada leitatpa mi singbu marai tatpa fahnabani haidana tasengna marai thadat pirame makhoina wangangbada awaba thingnaribadu makhoigi marai dunani haina khanabadagi masigi sathiba method si sizinarambani hai tarani thoi subada gumbhir mathina birth control oiba Ariba matamgi Egyptian sing yamna berakaba birth control makhal ama sizinarame angang oikhidanaba miro laktanaba haidana nupidugi vagina manungda gumbirgi mathi hapchin bachatnarame masi aduki mati khudong thiningai oba method amane laina kaya amasu soidana nahalamgane tarahum doi subada tapeworm diet hakchangi arumba hanthanabagi damak makhal makhalgi diet supplement hakchang sajal kaya tawnei adubu tapeworm jaragadi nang fajathokane chaning bata charsu suknoi noiroi hedana ariba matamgi ad kaya lerame ngasigi numit sidasu tapeworm diet adum tawnare masida tawdoribasi arumba hanthaningliba miduna tapeworm marum amayot sinkhraga midugi thibong thiril manungda tin adu alakane miduna chasilakpa chinjak tapeworm duna chathorakpadagi arumba henkat haloidoribane munna thongdaba pork charagadi tapeworm infection tarokani haina cheksinare adubu miyoi kharedi thawaina tin marum yotsilita adom kari fawbibage ngasigi wahang Nobel Prize khwaidagi ihana na fangkhiba nupi edu kanano amadi mahak karigidamak maming chatlibano su haibiramo